class 10 ge examination ge result ase handak chahi dagi houna grading system da Oina Pinaba state cabinet meepham na Warep Loukhre. Warep ase ngarang chief minister nongthomam birena chair loduna famkiba state cabinet meepham da lokhibane. Ngarang pangthokiba state cabinet meepham aduga mari leinana lengak spokesperson su odiba education minister TH Basanta Kumar na hai ngasi famkiba state cabinet meepham da maru oina agenda anida khana naina ke National Education Policy NAP ke makhada state asigi oina so BOSEM na louba class 10 ge examination ge result ase handak chahi dagi hoduna result lauthopa matamda position singe mark oina lauthopa adu handak tagi di leiraroi pick liba angang singda larik laishuda yamna pressure pihandal naba grading system ase hodopani angang singna phangliba mark ke matung inna A1 A2 B2 amadi B2 haibana chingba tongan ba grading piragane Grading system asina pekliba angang singda mama mapa oiba singna mark fangnambani haina piriba pressure amade angang singbu ahing nongyaida hogutlaga coaching tohaliba kaya asesu hantahalagani adubu class 12 ki oinade hairiba grading system ase tawroi famkiba cabinet meepham aduna hana state lengak na Tampaki Police Station Taramapan na konba mafumdagi disturb area lawthokuna status quo da thamkiba adumak lehalaga makhatana atay mafamda disturb area tha taruk amaga sangdok na ba state cabinet na Warep Loukhre hainasu Minister TH Basanta Kumar na phongdokhe